hauzik phawing moreh bu pausing pizari lamdam asida entrepreneur kaya thoklakpasi yamna phei haina CAF and PD minister Karam nungaiba phongdokhre Sakhangdaba meeoi singna ngarang numidang moreh da leiba meetei gi yum kulumdoi romgi fencing amadi get thugairamle amadi Imphal East amasung West ke tongan ba maphamsingda police na thiba-humbagi thabak makha tana chathari Khurumzari Times of Manipur gi nuthul gi paum iyang tabiriba singbu BIDYAPATI mayang lambam na taram okchari haujik pau sandokna thamjari Lamdam asida entrepreneur kaya thoklakpasi yamna phei isani isabu thabak pijanaba hotnabasu mathau tai haina CAF and PD minister Karam phongdokhre waphamsing asi khabam lamkhaida nauna hangba NRS Motors Private Limited ki car service center ama hangdokpagi thoramda phongdokhibani NRS Motors na sinduna pangthokpa thoram aduda Manipur Legislative Assembly gi Deputy Speaker K Robindro NRS Motors ki Managing Director Nahakpa Momon MLA H Dingo TS Saitabata and Indrajit KSS Biren amadi S Subhasandrana Thauram mapu oina sarug yaki Minister K Shyamna makha taraduna resource marang kaina leitaba state asida entrepreneurs kaya tholakpa asi yamna tangai phade sarkar khakta ngaibagi matam oidre haugalakliba nahasing asi yamna haisingle asigumba center kaya hangdokpa asina Mapanda chatpagi awaba adu kokpa ngamlagani amaromda mapham asida meeoi kaya amasu thabak piba ngamlagani miyamna NRS Motors asina aphaba service piba oisinu haiki akoi Manipur se yam challenging oiban harol ngaktani Bharat ki state ki manungda akoi gi lairiban harol sing gi talent sing se phudokpa ngamnana ba akoi myamang to honamina se top ai nansu ai naijaba akoi de kwai gi darkar leisdi sel thungi ning khatam masine economy liberties ne si leira kan di picture suno masing yam jatu suno atopa state sing adum adi bevar togune sports the regard tawre art and culture the regard tawre ate hiram mayam musu tawwe aba tawri adu sel thungi phum phaba pikpa state ni kaina adi miyam na honor tawraga di adum automatically mayam na pambiri ba kholi ba khalli ba mayam sing se loina mafam matam ngi matungina lakchaba ya ba pone Masak naiba meeoi kayana saruk yakhiba thauram aduda NRS Motor gi Managing Director Nahakba Momona lamdam sigi nahasingbu senthok lambi lehnanabagi pandamda center asi hangdokpani mipum khodimakna sizinariba tongan ba garising asi yaraktaba matamda Manipur gi mapanda pubagi awab adu koknanaba center asi hangdokpani haiki NRS akoi gi servicing asida akoi nahawari bangang singsibu asibusu hayana mukhoibu akoi gi toloki wafam ngakta natana akoi punna hawit tominasi akoi paisa gi ngakta waina toloki waina ngakta khaloisi ngasi gi praja gi akoi gi laiba mayam si thamoi pelhanba adu mama akoi jangi haibase ayana sapsingda wakhalol singasi ai bijabani Ngarang numidang pung tarama thoirom taba matamda Sakhangdaba meeoi kharana moreh ward number 7 khunau laikai moreh haina makhong amadi moreh turel wangma chingdol laikai da leiba meetei singi yum singi tinna khaba fencing gate na chingba paksana thugaibagi thabak chatharamlaba danatana yum sing aduda leiba nupi angang singda aki akhang piramle hairi chawrapna yum kulumdoi lomgi sambal amadi gate thugairamgi thodok chatharam khibani thodok asi thokraba matung ngasi nungthil meetei council moreh gi office da miyam gi oiba mipham ama pangthokre amadi akai atoi thokraba yumsing adu miyam ga punna yengsinbagi thabak chathakre thodok asiga mari leinana moreh police da case ama register tawkhre en mema kobi nupi amana phongdorakhibada ngarang numidang pung 12 makhairom taba matamdasu mahaki yumda meeoi khara laklaga gate na singba thugairamgi thodok chatharamki kari maramgi tamakta thugairamlibano hangluba matamda mapham asi aikhoi gi lamni lawgano haina kihallam ki haina phongdorakli Ado ngarang thoiba thodok asidi baro makai si chap chana tare ai thangnaba tholakpadagi ai tabadagi angang jingduda imungda leina ai laurubani ai noi toidu karigino noi chumna chapa yadra yu tha kholaga mi gi chamban chada dongda toidi haina ngangbada hai akhoi ji ma sakhangra ai yu khoije yu kene mi ne hatoro ji aduna ai gi noi gi yumje akhoi gi ni ne akhoi iram ni ne
ꯄꯨ ꯃꯣꯏꯅ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯁꯜꯂꯦ ꯍꯥꯏꯔꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯀꯩ ꯊꯨꯒꯥꯏꯕ ꯑꯗꯒꯤ ꯁꯝꯕꯟ ꯁꯌꯥ ꯊꯨꯒꯥꯏꯕ ꯑꯁꯤꯒꯨꯝꯕꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯃꯈꯣꯏ ꯆꯥꯎ ꯊꯛꯎ ꯐꯖꯅ ꯆꯠꯂꯨ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯇꯧꯔꯨꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯣꯏ ꯁꯨꯃꯥꯏꯅ ꯂꯩꯔꯣꯏ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯗꯦ ꯑꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕꯁꯦ ꯇꯧꯍꯟꯅꯤꯡꯉꯤ Imphal East amasung West ke tongan maphamsingda ngasisu pulisna thiba-humbagi thabak chathaba leptri Imphal East District Police ke nupi police yamna ngasi ayuk pung 8 lom taba matamda mahabali makha lekaida thiba-humbagi thabak sathaki Imphal West District Police ke kangbu nasul Major Khulget Chamber of Commerce mamang amadi Barodan School mamang da thiba-humbagi thabak sathaki maduda chingnaba meeoi 19 phagatuna City Police Station da sinakhre hairi All Manipur Newspaper Sales and Distributors Association ki kuntraga marirak suba annual function ngasi association asina sinduna khurai nandaibam lekai da leiba Social Standard Club ki ground da phongdokhre thoram aduda Chief Minister N Biren association ki President Ajit Wangkhemcha CAF and PD Minister Karam State Planning Board Deputy Chairman S. Rajan amadi Khurai Kendra MLA L. Susindrona mathang sitna Chief Guest President nam the Guest of Honor in Saruk Yaki Thoram aduga mari lainana Chief Minister na Hawker Singda CM HT gi card yan thokhi Tha asigi mari da Bharat ki Prime Minister Narendra Modi na Manipur da lakadoriba asi leibak asigi miyam gi aphaba purakani haina iramdam gi miyamna karisu thoidokpa Manglan ama mangningai oide mahaki khongsat asi mamang da tawkhibagum makhoi gi loilam chesel hananaba amadi Manipur bu tatna thana yadraba lam gi saruk amani haina malem gi miyam da utnanaba khongsatni maram aduna Prime Minister Modi na lakadori ba numit asigi ayuk pung amadagi mahakna iramdam asda leiriba matam phawba Manipur pumada total shutdown lauthuklagani haina korkom gi publicity committee gi chairol amana hairakli Bye numit ki ayuk pung 8 makhairom taba matamda Singhat Police Station gi manung chanba nungthil amadi bi Bualjang Village ani gi lonabada meeoi ama siraga leiramle leikhidaba meeoi adu lungthul village dagi Phukhalyan chahi 35 apokpati tamswam kowi mahak matau karamna siramle bano haiba chapchana khangba ngamdri Moreh da thabak pigani haina namthak tawraga puraba matungda pele da yahunanabu hotnaramba nupi ani police na kanba ngamkhre cheneriba meeoi fare Kaksin police na matam chana kalhuraba nupi ani adu kangsup lambi gi karang khunongdagi ningthozam ningol angom ongbi ibemcha debi chahi 16 mapuroiba angom nanaw amadi tairen pokpi chingtaba awang laikai dagi Chingkham Ningol Ningthozam Ongbi Sunita Devi Chahi 18 Mapuroiba Thangjam Ingobi Kawi Makhoi ani haukiba December gi numidang pung 8 makhai taba matamda Kaksin Police ki kangbuna Kaksin lamkhai degi kanba ngamkhibani Makhoi ani bu namthak tawduna puramliba PLA ki cadre amasu fare pharaba meeoi aduna Waikhom Chandrakumar Elias Ahanjau Chahi 19 apokpa W Madha Machadon Kawi Khongampat Khunau dagini Taraga Tarit Suba Assam Rifles na ngarang NSNIM gi Deputy Kilonser ama yauna meeoi ahum cell amasung nongmega konana Gwaltabidagi fare pharaba Kilonser adugi mamingna ayung sayai kawi laibung village dagini atopasing aduna ringsasung kasar amadi sangrengam kawi makhoisu laibung village asidagini makhoidagi pistol ama magazine ani nongmai maru amadi sel oina lupa lesing marfugani thoi fangle pharaba meeoi sing adu yangang popi police station da sinakhre hairi Bye namit ki numidang pung 8 makhai rom taba matamda Jiribam Police ki kangbuna Faitol gi lambi da lakpa gari sing check tawbgi thabak sathabada Tata Sumo registration number AS11AC 2750 da tongduna lakpa meeoi ama WY tablet lisingam ga satet humdraga nipan ga konana fare pharaba meeoi adudi Tripura gi Korani district dagi MD Khushat Ali sahi 65 apokpa laikhitraba MD Biras Mohammed Kawi hairi Paugi marak thana break amatang lawzari Manipur da ihan hanba oina healthcare products singi fangfam diagnosed instruments healthcare system
Office, Khoyathong, Nagamapal Road, Imphal 795001. Branch Office, Lalambung Makhong, Rims Road near Syndicate Bank, Imphal 795001. Complete range star surgical instruments, hospital equipments, OT lights and tables, autoclaves, rehabilitation aids, hospital consumables, healthcare products, diagnostic reagents, hearing aids, blood glucometer, digital BP monitor, air mattress, nebulizer na chingba singi oina New Year gi 20 to 25% discount pizari. Terms and conditions apply. Hena kupamarol gi damak contact tobirau 0385205690 amadi 7085776993. Ekhoi gi email diagnoinst@gmail.com. Khudong chaba si manghanbiganu Diagnomed Instruments Healthcare System. Yapote lobu sakharba natro Zakrima aduidi cha injang du loisanaba tawrodana Bishondu butot polorabadi injangi di thawraga lorabane adu ima dukandagi bishondugo machanduga leibirogera hoi hoi ima lobirurake bungo besolamaga masalamaga dapi ne Kanglipagi spices industry gi production lobiron iramdongi posu oire potjan ju yautre chang soktre aduine KSI na hogi basai try panji da puthoi ba production ginger powder, chili powder, turmeric powder, cinnamon powder, meethi jeera powder, amadi hairi bo. Loinana sa masal amadi machalla powwa. Mayang manadaba packaging system so oiraba. Manipur da yanan boina spices industry da ISO 9001-2008 amadi ISO 9001-2015 phangmada natana trademark su registration tawraba KSI gi product tam sizinabiu. Sina khwai de hena pharena bonina pire imni ima KSI product city yam phabani. First All Manipur Men's Open Imoinu Lamsang Lamjel 2019 under the guidance of Athletic Association of Manipur, organized by Ira Thogaluf Itholuf, will be held on 18 January 2019 at SWC Hairangoitong, Imphal West. First, second, third prizes will be Rs 20,000, 15,000 and 10,000 with trophy and certificates. Consolation prizes from 4 to 10 position will be 1,000 each with certificate and gift. Last date of form submission 10 January 2019. Form available. Three Brothers Cafe, Head Office, Itholub, Hairangoitong, Kaitel. Head Office, Athletic Association Manipur, Polo Ground Maning. Kumar Variety Store, opposite Singjamai Supermarket, KD and Sons Enterprises, Andro Parking. Daf, Kaisampat Junction. Anicare Veterinary Clinic, Khonang Anikarak, AR Mobile Soft, Lilong Bazar, and Pangambum Dukan, P. Chetun, Kongo Bazar. The first 300 players who submitted registration form will be selected for the Lamjel. Parents and Principal Meet 2019. Welcome to all for the Parents and Principal Meet 2019, organized by Quantum University, Roorkee, Uttarakhand. In association with HR Group Career Info Solution, New Chekon, on 5th January 2019 at Career Info Solution, New Chekon. For further information, please do contact Career Info Solution 700-5787-546. Admission open. Little House Preschool, Singjamai Sograkpam Laikai. Admission open for 2019-2020 session. Facilities available. Day boarding, real-life activity-based teaching. Student-teacher ratio for pre-nursery 6:1. Nursery to class 1 24:1. For more information, please contact 8787773218. Matalgi Sasinaba Products Singdagi Jackson Biu. Kanglaipak Spices Industry na puthokpa Majalgi atopa manaba manufacturing unit amatalajade. KSI na puthokpa Majalgi asengba products sing asibu khangnabagidama packaging da KSI logo Kanglaipak Spices Industry yaubara haina check tobiu. Amasung packaging da ISO 9001-2008 or ISO 9001 or 2015 asi yaubara haina check tobiu. Lalamung Makhong Takhila Mamlekai Rims Road Factory Thangwaiban Sinam Lekai haina thari basin taba atopa amata Majalgi asengba product natte sasinaba amasung malhanba singdagi Jackson Biu. Hena
Hena kupa marol khangnaba lengsinbirau Machal Kanglaipak Spices Industry Lalambung Makhong Takhelamam Lekai Rims Road Factory Thangmiban Sinam Lekai near Lamphel Lampak natraga logon tobiu www.machalspices.com or Facebook/machalspices natraga email tobirau info@machalspices.com. Break ki matungda pau makhata na pizari Lok Sabha da Rafil Jail amasung Rai Sabha da Triple Talak Parliament ngasi wafam kaya khanagadori Supreme Court na thizin naba order thokpa yakhidraba tungda Congress President Rahul Gandhi na luchingduna Rafil Jail gi matangda Prime Minister Modi gi lengakna chachakhiba mong maril naidaba kaya yengsinnaba Joint Parliamentary Committee ama semduna Dassault Aviation ga India government ka contract sign tawnaduna fighter jet kunthraga taruk Laukhibagi matangda khanaragani hairi. Meghalaya da ising thumjil khaba mindagi minor sing lokthoknaba hotnabada changadaba meeoi sing amadi khutlai sing pinanaba plea Supreme Court na sagol sen nimitta khanagadori lawyer Aditya N Prasad na Thangalakpa petition adu Chief Justice Ranjan Gogoi amadi Justice Sanjoy Krishan Kaul na khanaragani petition adu da Kiloskar amasung tata na piba ising singthoknaba khutlai sing airlift tawduna punaba hairakli. Assamda National Registration of Citizens ki makhada ming semdok semjin gi thabak ngasidagi haukhre NRC State Coordinator Government of Assam na thokpa cherol amagi matung inna draft NRC da yawba ming na chingba online da semdok semjin gi thabak January amagi ayuk pung 10 dagi hauragani meeoi lakh nifu gi ming lokthokkhibagi claim adu objection lising ani ga 19 gi September 15 da hauraga December 15 da loikhibani local organization singna taksilakpadagi Assam government na Supreme Court ta haijaduna December 13 phaba sangdokhi ahanba draft ti lising aniga 13 ki December 13 amasung lising aniga 19 gi January amagi lonaba ahingda meeoi crore 1.9 gi maming yawna publish tawkhibani. Kerala gi maming lairaba Sabrimala laisangda chahi 10 dagina yankhai phawbada laiba nupi sing lai khuramba Changbada athingba thamlamba adu tha kya gi mamang da Supreme Court na athingba adu lauthokhraba matung ngasi ihan hanba oina chahi yankhai surabi nupi ani laisang manungda changduna lai khuramkhre nupi ani adu masagi chahi nifurom helaklabi Kerala dagi bindu amasung Karnakator ga kawi makhoibu police personnel single loinaduna laisang adu da changhibani panbayabadi Supreme Court na mamang chahi September 19 da nupi singbu Sabrimala temple da changbagi athingba thamlakhibani. Bharat amasung yolomna leibak Pakistan gi marakta santi purakpagi khongthang ama oina Bharat na leibak asigi jail da lairiba phadok matam loiraba Pakistani masa singbu lausinnaba Islamabad ta khangankhre hairiba wafam asing ngarang New Year numita leibak ani asna jail da lairiba meeoi singi list pinabada pankhibani Bharat ki list ta chaniga nifuga mapan civilian Pakistani prisoner amadi custody da leiba nga phaba meeoi marfutara ka nipan yauri amaromdana Pakistani list manung inna civilian yankhai ga mari nga phaba meeoi chamri ga marfu humdoi hojik leibak adugi jail kya da lairi makha tabak oina Delhi na su Pakistan gi jail da lairi ba Bharat macha 13 amasung nga phaba meeoi 458 adubu thadolakna ba Islamabad ta haikhre. Aroibada maroiba pau amuhanna thamjari Lamdam asida entrepreneur kaya thoklakpasi yamna phei haina CAF and PD Minister Karam shyamna nungaiba phongdokhre Sakhangdaba meeoi singna ngarang numidang moreh da leiba meetei gi yum kulhumdoi romgi fencing amadi gate thugairamle amadi Imphal East amasung West ki tongan ba maphamsingda police na thiba-humbagi thabak makha tana chathari Hauzikidi Manipuri pau matang asa loisinjare ehenba pau ga loinana numidang pung 8 da muk phangbigani.